ꯑꯗꯣ ꯃꯌꯥꯝ ꯑꯥꯏꯇꯦꯝꯁꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯈꯔ ꯑꯗꯨꯝ ꯎꯠꯆꯔꯝꯒꯦ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯩꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯤꯛꯀꯨꯝꯕ ꯍꯥꯟꯅ ꯎꯠꯂꯛꯑꯒꯦꯀꯣ ꯑꯇꯩꯁꯨ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯑꯗꯨꯝ ꯎꯠꯂꯛꯀꯦꯀꯣ ꯗꯤꯖꯥꯏꯟꯗꯣ ꯂꯧꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯔꯥꯎꯟ ꯑꯃ ꯑꯗꯨꯝ ꯎꯠꯁꯜꯂꯝꯃꯒꯦꯕꯀꯣ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯔꯒ ꯊꯥꯖꯟꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦꯕꯀꯣ ꯑꯥꯏꯇꯦꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕꯈꯩꯗꯣ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯨꯝ ꯈꯔ ꯗꯤꯖꯥꯏꯟꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯅꯦꯛꯆꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄꯦꯟꯗꯦꯟ ꯇꯥꯏꯞꯅꯦ ꯄꯥꯝꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯁꯤ ꯃꯆꯨ ꯀꯣꯛꯊꯗꯕꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯄꯦꯟꯗꯦꯟꯁꯦ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯕꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯑꯗꯣ ꯃꯥꯒꯤ ꯕꯦꯛ ꯁꯥꯏꯗꯇ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀꯣꯠꯁꯟꯕ ꯌꯥꯗꯣꯏꯅꯦꯕ ꯁꯥꯡꯍꯟꯅꯤꯡꯕ ꯇꯦꯜꯍꯟꯕ ꯑꯗꯨ ꯌꯥꯔꯅꯤꯀꯣ ꯁꯤꯁꯤꯃ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯆꯦꯟ ꯇꯥꯏꯞꯇꯤ ꯑꯣꯏꯔꯒ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟ ꯑꯣꯏꯅ ꯈꯔ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯅꯤꯡꯗ ꯑꯣꯏꯅꯈꯔ ꯁꯥꯡꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯗꯤꯖꯥꯏꯟꯁꯦ ꯂꯧꯊꯣꯛꯑꯔꯣꯏꯒꯦꯀꯣ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯔꯛꯑꯣ ꯁꯦꯡꯅ ꯐꯣꯇꯣ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦꯕ ꯑꯗꯩ ꯁꯤꯁꯨ ꯒ꯭ꯔꯤꯟ ꯇꯥꯏꯞꯅꯦ ꯌꯦꯡꯉꯣꯀꯣ ꯒ꯭ꯔꯤꯟ ꯍꯥꯏꯗꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯇꯥꯏꯞ ꯑꯣꯏꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯃꯌꯥꯏꯗ ꯕꯣꯜ ꯑꯃꯃꯝꯒ ꯆꯠꯂꯒ ꯑꯗꯨꯝ ꯌꯥꯝ ꯐꯖꯕꯅꯦꯀꯣ ꯃꯌꯥꯝ ꯁꯤꯁꯨ ꯐꯖꯕꯅꯦ ꯌꯦꯡꯉꯣꯅꯦ ꯂꯞ ꯇꯥꯏꯞꯀꯤ ꯇꯧꯔꯒꯀꯣ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜ ꯉꯥꯛꯇꯅꯤꯀꯣ ꯃꯆꯨ ꯀꯣꯛꯊꯗꯕꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯛꯏꯁꯤꯡꯁꯦ ꯃꯌꯥꯝ ꯁꯠ ꯑꯗꯨꯝ ꯎꯠꯁꯜꯂꯛꯑꯒꯦ ꯁꯤꯒꯤ ꯂꯤꯐꯀꯤ ꯇꯥꯏꯞ ꯀ꯭ꯂꯣꯕꯔ ꯇꯥꯏꯞ ꯇꯧꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯁꯦꯡꯕꯗ ꯌꯥꯝ ꯐꯖꯩꯌꯦ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯎꯠꯁꯜꯂꯛꯑꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯕꯇꯔꯐ꯭ꯂꯥꯏ ꯇꯥꯏꯞ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯍꯥꯏꯗꯤ ꯄꯤꯡꯀ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯣꯟꯗꯣ ꯃꯆꯥ ꯃꯆꯥ ꯍꯥꯞꯄꯒ ꯁꯤꯁꯨ ꯉꯁꯥꯏꯒꯤꯗꯨꯒ ꯃꯔꯤꯗꯤ ꯈꯔ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯕꯣꯜꯒꯨꯝꯕ ꯌꯥꯎꯗꯕꯤ ꯁꯤꯝꯄꯜ ꯁꯥꯗꯥꯗ ꯄꯥꯝꯕꯁꯤꯡꯒꯤꯅꯤꯀꯣ ꯁꯤ ꯄꯦꯟꯗꯦꯟꯁꯦ ꯄꯤꯡ ꯀꯂꯔ ꯑꯣꯏꯔꯦꯀꯣ ꯂꯞ ꯇꯥꯏꯞꯇ ꯑꯣꯏꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯟ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯕ꯭ꯔꯦꯁꯂꯦꯠꯅꯦ ꯈꯨꯠꯀꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯤꯛꯁ ꯀꯂꯔꯗ ꯑꯣꯏ ꯁꯤꯁꯤꯒ ꯆꯥꯟꯅꯕ ꯌꯥꯕ ꯅꯦꯛ ꯆꯦꯟꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯊꯤꯔꯒꯗꯤ ꯑꯗꯨ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯁꯤꯅ ꯁꯤꯝꯄꯜ ꯁꯥꯗꯥꯗꯀꯣ ꯁꯤꯅ ꯂꯞ ꯁꯥꯏꯟꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯅꯤꯀꯣ ꯕ꯭ꯂꯦꯛ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯁꯤꯁꯨ ꯉꯁꯥꯏ ꯄꯤꯡꯗꯨ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯦꯞꯇꯣ ꯈꯦꯠꯅꯕꯁꯤꯅ ꯂꯞ ꯅꯠꯇꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯗꯤꯖꯥꯏꯟꯁꯤꯃ ꯎꯠꯁꯜꯂꯝꯒꯦꯀꯣ ꯁꯤꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯌꯣꯜꯂꯔꯣꯏꯒꯦꯅ ꯈꯟꯕꯅꯦ ꯄꯤꯁ ꯑꯅꯤꯗꯪꯗꯤ ꯉꯥꯏꯔꯕꯅꯦꯀꯣ ꯑꯩꯐꯥꯎ ꯄꯥꯝꯃꯦꯕ ꯑꯗꯣ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯥꯅꯤꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯐ꯭ꯂꯥꯋꯔ ꯇꯥꯏꯞ ꯑꯣꯏꯔꯒꯀꯣ ꯂꯧꯗꯤ ꯂꯧꯊꯣꯛꯑꯔꯣꯏꯒꯦ ꯑꯩ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯗꯨꯀꯥꯟꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯁꯦꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯦ ꯁꯤꯒꯤ ꯅꯦꯛ ꯆꯦꯟꯁꯤꯁꯨ ꯒ꯭ꯔꯤꯟꯒꯤꯀꯣ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯐꯖꯕꯤꯗꯨꯅꯦ ꯁꯤꯁꯨ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯖꯟꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯥꯏꯇꯦꯝꯁꯤ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯍꯧꯖꯤꯛ ꯁ꯭ꯇꯣꯛꯇ ꯂꯩꯕꯁꯦ ꯑꯗꯨꯅ ꯐꯠ ꯑꯗꯨꯝ ꯎꯠꯁꯜꯂꯁꯦꯀꯣ ꯑꯗꯨꯝ ꯔꯥꯎꯟ ꯑꯃ ꯁꯤꯁꯨ ꯍꯥꯏꯗꯤ ꯈꯨꯠꯀꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯎꯠꯆꯔꯛꯏꯁꯦ ꯁꯤꯁꯤꯅ ꯁꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯦꯛ ꯆꯦꯟꯒ ꯍꯥꯏꯗꯤ ꯏꯌꯥꯔꯤꯡꯒ ꯁꯦꯠ ꯑꯣꯏꯗꯣꯏꯕ ꯁꯤꯁꯦ ꯄꯥꯝꯕ ꯌꯥꯎꯒꯁꯨ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯁꯦꯡꯕꯗ ꯌꯥꯝ ꯐꯖꯕꯅꯦ ꯁꯦꯡꯅ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯇꯔꯐ꯭ꯂꯥꯏꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯦꯡꯀꯜ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦ ꯈꯨꯅꯤꯡꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯣꯡꯒꯤꯀꯣ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯉꯕ ꯑꯗꯣ ꯄꯥꯝꯕꯁꯤꯡꯅ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯄꯤꯁ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯕꯅꯦ ꯁꯤꯗꯤ ꯇꯥꯔꯛꯑꯦꯀꯣ ꯇꯥꯕꯁꯦ ꯀꯣꯟꯅ ꯀꯩꯗꯧꯔ ꯑꯗꯨꯒ ꯁꯤꯒꯤ ꯅꯦꯛ ꯆꯦꯟꯁꯦ ꯁꯤꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯅꯤꯃꯛꯁꯦ ꯑꯣꯟꯊꯣꯛꯑꯦ ꯁꯥꯏꯠ ꯑꯃ ꯑꯗꯣ ꯁꯤ ꯒ꯭ꯔꯤꯟꯒꯤ ꯅꯦꯛ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯂꯤꯞ ꯀ꯭ꯂꯣꯕꯔꯒꯤ ꯇꯥꯏꯞꯇ ꯑꯣꯏꯔꯒꯀꯣ ꯑꯗꯣ ꯏꯌꯥꯔꯤꯡꯒ ꯁꯦꯠ ꯑꯣꯏꯅꯁꯨ ꯂꯥꯛꯀꯅꯤ ꯁꯤꯁꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯗꯤꯖꯥꯏꯟꯗꯨꯒ ꯈꯔ ꯃꯥꯟꯅꯕꯅꯦ ꯑꯗꯣ ꯁꯤꯁꯨ ꯍꯥꯏꯗꯤ ꯈꯨꯠꯀꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯁꯅꯥꯗ ꯁꯅꯥ ꯃꯥꯟꯕꯅꯦꯕ ꯑꯗꯨꯒ ꯗꯕꯜ ꯂꯥꯏꯌꯔꯗ ꯑꯣꯏꯔꯒ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯁꯤꯁꯨ ꯔꯦഡ് ꯀꯂꯔ ꯑꯣꯏꯕꯅꯦ
ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯦꯜꯒ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯋꯦꯀꯣ ꯄꯥꯝꯕꯁꯤꯡꯅ DM ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯁꯤꯁꯨ ꯉꯁꯥꯏꯗꯨꯒ ꯃꯥꯟꯅꯕꯅꯦ ꯎꯠꯈꯤꯕꯗꯣ ꯁꯤꯁꯤꯅ ꯂꯦꯇꯔ ꯇꯥꯏꯞꯇꯅꯦ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯦ ꯄꯤꯁꯦꯀꯣ ꯑꯗꯨ ꯁꯤꯅ ꯍꯥꯏꯗꯤ ꯂꯞꯀꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯋꯤꯡꯁꯀꯤ ꯇꯥꯏꯞꯇ ꯑꯃ ꯍꯥꯞꯄꯦꯀꯣ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯑꯦꯁꯁꯦ ꯍꯧꯖꯤꯛꯃꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯤꯀꯣ ꯍꯥꯏꯗꯤ ꯂꯦꯇꯔ ꯇꯥꯏꯞꯇ ꯑꯗꯨꯒ ꯍꯩꯁꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯤ ꯍꯩꯁꯁꯦ ꯌꯦꯡꯉꯣꯅꯦ ꯄꯨꯔꯥ ꯁ꯭ꯇꯣꯟ ꯊꯤꯜꯂꯒ ꯁ꯭ꯇꯣꯟꯁꯤꯁꯨ ꯐꯖꯅ ꯐꯤꯛꯁ ꯇꯧꯕꯅꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯁꯤꯁꯦ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯔꯣ ꯅꯨꯄꯥ ꯑꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯂꯞ ꯇꯥꯏꯞꯇ ꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯁꯤꯁꯨ ꯅꯦꯛ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅ ꯁꯤꯁꯨ ꯅꯦꯛ ꯆꯦꯟ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁ꯭ꯇꯥꯔ ꯇꯥꯏꯞꯇ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯛꯏꯕ ꯁꯤꯁꯤꯗꯤꯀꯣ ꯀ꯭ꯂꯣꯕꯔ ꯇꯥꯏꯞ ꯑꯣꯏꯔꯒ ꯃꯤꯛꯁ ꯀꯂꯔꯗꯀꯣ ꯔꯦꯗꯀ ꯒꯣꯜꯗꯟꯒ ꯑꯣꯏꯕꯅꯦ ꯑꯗꯣ ꯁꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯗꯣꯏꯅꯦ ꯈꯨꯠꯀꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯦꯕ ꯗꯕꯜ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯔꯝꯃꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯎꯠꯁꯜꯂꯛꯑꯒꯦ ꯌꯦꯡꯉꯣ ꯁꯤꯅ ꯕ꯭ꯂꯦꯛ ꯀꯂꯔꯅꯦ ꯐꯖꯕꯅꯦ ꯁꯤꯁꯨ ꯌꯥꯝꯅ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯞ ꯇꯥꯏꯞꯇ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯝꯄꯜ ꯇꯥꯏꯞ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯅꯤ ꯁꯤꯁꯨ ꯐꯅꯦꯛ ꯁꯦꯠꯂꯒꯀꯣ ꯀꯦꯕꯤ ꯃꯥꯟꯗꯣꯏꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯁꯤꯁꯨ ꯆꯦꯟ ꯇꯥꯏꯞ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯕ꯭ꯔꯦꯁꯂꯦꯠꯅꯦ ꯁꯤꯁꯨ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯤ ꯂꯧꯊꯣꯛꯆꯔꯔꯣꯏ ꯑꯗꯣ ꯁꯤꯒꯤ ꯂꯦꯇꯔ B ꯇꯥꯏꯞꯁꯦ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯤꯀꯣ ꯄꯥꯝꯕꯤꯕꯁꯤꯡꯅ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯀꯂꯔꯁꯤꯗꯤ ꯃꯤꯛꯁ ꯀꯂꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯑꯣꯏꯗꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯏड ꯑꯃꯗ ꯄꯨꯂꯞ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯑꯣꯏꯔꯒ ꯁꯥꯏड ꯑꯃꯗ ꯄꯨꯂꯞ ꯍꯥꯏꯗꯤ ꯋꯥꯏꯠ ꯉꯥꯛꯇ ꯁꯤꯕ ꯌꯥꯕꯤꯗꯣ ꯑꯣꯏꯕꯅꯤ ꯍꯥꯏꯗꯤ ꯈꯨꯠꯀꯤ ꯆꯦꯟꯅꯦ ꯑꯗꯣ ꯁꯤꯅ ꯄꯤꯡ ꯀꯂꯔꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯀ꯭ꯂꯥꯁꯤ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯃꯆꯨ ꯀꯣꯛꯊꯗꯕꯤ ꯑꯣꯏꯕꯅꯤꯀꯣ ꯏꯌꯥꯔꯤꯡꯗ ꯗꯦꯂꯤ ꯋꯦꯌꯔꯗ ꯑꯗꯨꯒ ꯁꯤꯒꯤ ꯄꯤꯡ ꯁ꯭ꯇꯣꯟꯁꯦ ꯁꯤꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯖꯔꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯤꯛꯁ ꯀꯂꯔꯁꯦ ꯃꯆꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯈꯔ ꯌꯦꯡꯉꯣ ꯒꯣꯜꯒ ꯒ꯭ꯔꯤꯟꯒ ꯑꯣꯏꯕ ꯃꯤ ꯈꯨꯠ ꯉꯧꯕ ꯃꯤꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯅ ꯐꯖꯅꯤ ꯀ꯭ꯂꯥꯁꯤ ꯑꯣꯏꯅꯦꯁꯦ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯕ꯭ꯂꯦꯛꯀ ꯅꯠꯇꯦ ꯔꯦꯗꯀ ꯒꯣꯜꯗꯟꯒ ꯑꯣꯏꯕ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯎꯠꯆꯔꯛꯏꯕ ꯔꯦꯗ ꯀꯂꯔꯁꯤꯁꯨ ꯄꯤꯁ ꯑꯝꯇꯪ ꯉꯥꯏꯔꯕꯅꯦ ꯄꯥꯝꯃꯒꯗꯤ DM ꯇꯧꯁꯜꯂꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯦꯡꯕꯗ ꯁꯤꯁꯦ ꯃꯌꯥꯝ ꯁꯤ ꯕ꯭ꯂꯦꯛ ꯀꯂꯔꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯇꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯕꯦꯡꯒꯜꯁꯤꯡꯁꯦ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯁꯤ ꯑꯃꯨꯛꯀ ꯁꯤꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯆꯦꯟ ꯑꯣꯏꯒꯗꯣꯏꯅꯦ ꯏꯌꯥꯔꯤꯡꯗꯁꯨ ꯑꯥꯏꯇꯦꯝ ꯌꯥꯝ ꯐꯖꯕ ꯂꯩꯔꯤꯀꯣ ꯎꯠꯂꯛꯑꯒꯦ ꯑꯃꯨꯛꯀ ꯏꯌꯥꯔꯤꯡ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤꯒꯤ ꯒ꯭ꯔꯤꯟꯒꯤ ꯏꯌꯥꯔꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦꯀꯣ ꯁꯤꯁꯤꯁꯨ ꯍꯥꯏꯗꯤ ꯁꯤꯒ ꯁꯦꯠ ꯆꯥꯅꯕ ꯅꯦꯛ ꯆꯦꯟ ꯑꯣꯏꯔꯁꯨ ꯂꯩꯅꯤꯀꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯖꯟꯕꯤꯔꯛꯑꯣꯕꯀꯣ ꯊꯤꯖꯔꯛꯀꯦ ꯁꯦꯠ ꯁꯥꯕ ꯌꯥꯕꯗꯣ ꯑꯗꯨꯝ ꯊꯤꯖꯔꯛꯀꯦꯕ ꯁꯤ ꯏꯌꯥꯔꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯔꯥꯎꯟ ꯇꯥꯏꯞ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯗꯤ ꯉꯁꯥꯏꯒ ꯑꯃꯅꯦ ꯁꯤ ꯃꯥꯟꯅꯩ ꯁꯤꯁꯨ ꯉꯁꯥꯏꯗꯨꯒ ꯃꯥꯟꯅꯔꯦꯁꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯁꯤꯜꯚꯔꯅꯤꯀꯣ ꯁꯤꯁꯦ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤ ꯈꯣꯡꯒꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄꯥꯝꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ DM ꯇꯧꯁꯟꯕꯤꯌꯣ ꯀꯣꯄꯜꯒꯤ ꯐꯖꯕꯅꯤꯀꯣ ꯁꯤꯁꯤꯁꯨ ꯍꯥꯏꯗꯤ ꯁꯤꯒ ꯁꯦꯠ ꯆꯥꯅꯕ ꯅꯦꯛ ꯆꯦꯟ ꯑꯣꯏꯔꯁꯨ ꯂꯩꯅꯤꯀꯣ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯖꯟꯕꯤꯔꯛꯑꯣꯕꯀꯣ ꯊꯤꯖꯔꯛꯀꯦ ꯁꯦꯠ ꯁꯥꯕ ꯌꯥꯕꯗꯣ ꯑꯗꯨꯝ ꯊꯤꯖꯔꯛꯀꯦꯕ ꯁꯤ ꯏꯌꯥꯔꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯔꯥꯎꯟ ꯇꯥꯏꯞ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯗꯤ ꯉꯁꯥꯏꯒ ꯃꯥꯟꯅꯩ ꯁꯤ ꯃꯥꯟꯅꯩ
ꯁꯤꯁꯨ ꯉꯁꯥꯏꯗꯨꯒ ꯃꯥꯟꯅꯔꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯁꯤꯜꯚꯔꯅꯤꯀꯣ ꯁꯤꯁꯦ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤ ꯈꯣꯡꯒꯤ ꯆꯦꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄꯥꯝꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯗꯤꯌꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯂꯩꯁꯦ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯗꯣꯏ ꯁꯔꯨꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯗ ꯚꯤꯗꯤꯑꯣꯗ ꯎꯠꯁꯜꯂꯝꯃꯒꯦ ꯇꯧꯕꯅꯤꯗ ꯃꯣꯏꯅꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯑꯣꯏꯅ ꯊꯥꯔꯛꯅꯕꯀꯣ ꯈꯜꯂꯒ ꯑꯗꯣ ꯏꯌꯥꯔꯤꯡꯗ ꯍꯧꯖꯤꯛ ꯁꯤꯁꯤꯡꯁꯤꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯦꯡꯕꯗ ꯁ꯭ꯇꯨꯠ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯑꯀꯦꯕꯤ ꯃꯥꯜꯂꯒ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯒꯤ ꯂꯞ ꯁꯥꯏꯟ ꯇꯥꯏꯞꯁꯤꯃꯁꯨ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤ ꯂꯞꯁꯦ ꯁ꯭ꯇꯣꯟ ꯊꯤꯟꯕꯅꯦ ꯁꯥꯏꯠ ꯑꯃꯗ ꯌꯥꯝꯅ ꯑꯗꯨ ꯂꯧꯊꯣꯛꯆꯔꯔꯣꯏ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯗꯤ ꯑꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯒꯤ ꯁ꯭ꯇꯣꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯣꯠꯁꯟꯕꯤꯅꯤꯀꯣ ꯁꯤꯁꯦ ꯋꯥꯏꯠ ꯁ꯭ꯇꯣꯟ ꯑꯣꯏꯔꯦ ꯑꯦꯗꯤꯒꯤ ꯇꯥꯏꯞꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯁ꯭ꯇꯣꯟꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯕ ꯄꯣꯠꯅꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯏꯌꯥꯔꯤꯡꯁꯤꯡꯁꯦ ꯌꯦꯡꯕꯗꯣ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯗꯤ ꯑꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣꯀꯣ ꯗꯤꯖꯥꯏꯟꯗꯣ ꯈꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯗꯤ ꯍꯥꯏꯗꯤ ꯈꯨꯠꯀꯤ ꯍꯥꯏꯗꯤ ꯈꯨꯖꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯕꯦꯡꯒꯜꯁ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯦ ꯔꯥꯎꯟ ꯇꯥꯏꯞ ꯑꯣꯏꯔꯒ ꯃꯆꯨ ꯁꯨꯡꯀꯣꯛ ꯀꯣꯛꯊꯗꯕꯤ ꯑꯣꯏꯒꯅꯤ ꯗꯦꯂꯤ ꯋꯦꯌꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯎꯠꯆꯔꯤꯕ ꯁꯤꯁꯦ ꯎꯠꯀꯦꯀꯣ ꯈꯤꯇꯪ ꯄꯥꯛꯇꯛ ꯇꯧꯋꯦꯕꯀꯣ ꯃꯥꯒꯤ ꯃꯄꯣꯞ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯁꯤꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯀꯣ ꯃꯧꯒꯤꯗꯤ ꯌꯥꯝ ꯐꯖꯕꯅꯦ ꯂꯩꯁꯥꯕꯤꯅꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯗ ꯌꯥꯕꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯁꯥꯏꯖ ꯃꯆꯥꯁꯨ ꯂꯩ ꯑꯦꯕꯥꯏꯂꯦꯕꯜꯁꯨ ꯃꯆꯥꯁꯨ ꯑꯆꯧꯕꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯁꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯈꯤꯕꯗꯨꯅꯦ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯐꯖꯕꯤꯗꯨꯅꯦ ꯏꯚꯤꯜ ꯑꯥꯏꯒꯤ ꯑꯣꯏꯕꯅꯦꯀꯣ ꯃꯤꯅ ꯍꯥꯏꯗꯤ ꯃꯤꯁꯧꯒꯨꯝꯕ ꯆꯪꯕ ꯈꯣꯠꯄꯗ ꯌꯥꯝ ꯐꯕꯅꯦꯕꯀꯣ ꯁꯤꯁꯦ ꯄꯤꯁ ꯑꯅꯤꯇꯪ ꯍꯧꯖꯤꯛ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯔꯤꯒꯨꯂꯔ ꯁꯥꯏꯖꯁꯨ ꯑꯣꯏꯗꯣꯏꯅꯦ ꯁ꯭ꯇꯦꯟꯗꯔꯠ ꯁꯥꯏꯖꯇꯀꯣ ꯃꯌꯥꯏ ꯑꯣꯏꯕꯗꯨ ꯈꯨꯠꯀꯤꯅꯤꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯤꯅ ꯏꯌꯥꯔꯤꯡ ꯑꯣꯏꯗꯣꯏꯅꯦ ꯏꯌꯥꯔꯤꯡꯅꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯀꯣ ꯀ꯭ꯂꯥꯁꯤ ꯄꯨꯔꯥ ꯑꯣꯏꯕꯅꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯁ꯭ꯇꯣꯟꯗꯣ ꯎꯕꯗꯁꯨ ꯈꯪꯉꯝꯅꯤꯀꯣ ꯄꯨꯔꯥ ꯁ꯭ꯄꯥꯔꯀꯜ ꯑꯣꯏꯕꯅꯦ ꯁꯤꯁꯨ ꯁ꯭ꯇꯣꯟ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯑꯣꯏꯕꯅꯤ ꯀꯣꯛꯇꯕꯤꯅꯤꯀꯣ ꯁꯤ ꯕ꯭ꯂꯦꯛ ꯉꯁꯥꯏ ꯎꯠꯄꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯁꯤ ꯑꯃꯨꯛ ꯁꯤ ꯕꯣꯛꯁꯁꯦ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯁꯦꯝ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟ ꯈꯩꯗꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯎꯠꯇ꯭ꯔꯦꯕ ꯁ꯭ꯇꯣꯛꯇ ꯐꯅꯌꯥꯝ ꯂꯩꯀꯣ ꯃꯥꯟꯅꯕ ꯌꯥꯝ ꯂꯩ ꯄꯥꯝꯕꯁꯤꯡꯅ ꯑꯗꯨꯝ ꯗꯤ ꯑꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯨꯀꯣ ꯍꯥꯏꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯑꯁꯨ ꯑꯗꯨꯝ ꯎꯅꯕꯀꯣ ꯗꯤꯖꯥꯏꯟꯒꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯃ ꯍꯥꯞꯆꯤꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤ ꯏꯌꯥꯔꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯈꯨꯐꯖ ꯑꯃ ꯇꯧꯕꯅꯦꯀꯣ ꯃꯌꯥꯝ ꯁꯤ ꯈꯨꯖꯤꯁꯦ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯦ ꯁ꯭ꯄꯥꯔꯀꯜ ꯑꯣꯏꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣꯀꯣ ꯄꯥꯝꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯇꯣ ꯍꯣꯡꯅ ꯑꯗꯨꯝ ꯄꯤꯊꯣꯛꯆꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯄꯨꯔꯥ ꯀꯦꯕꯤ ꯃꯥꯟꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤ ꯈꯨꯠ ꯑꯄꯤꯛꯄ ꯁꯥꯏꯖ ꯑꯣꯏꯕꯅꯤ ꯀꯣ ꯁꯥꯏꯖ ꯃꯆꯥꯒꯤꯅꯤ ꯑꯆꯧꯕꯗꯤ ꯂꯩꯇꯦ ꯁꯤꯁꯨ ꯁꯥꯏꯖ ꯃꯆꯥꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯄ꯭ꯂꯦꯟꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯂꯞ ꯇꯥꯏꯞꯇ ꯍꯛꯑꯒ ꯑꯃꯅ ꯁ꯭ꯇꯣꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯩ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯣ ꯄꯤꯌꯔ ꯂꯩꯕꯅꯦ ꯁꯦ ꯔꯤꯒꯨꯂꯔ ꯁꯥꯏꯖꯁꯨ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯞꯀꯤ ꯇꯥꯏꯞ ꯇꯧꯔꯒ ꯍꯥꯏꯗꯤ ꯀ꯭ꯂꯣꯕꯔ ꯇꯥꯏꯞ ꯇꯧꯕ ꯁꯤꯒꯤꯁꯦ ꯈꯤꯇꯪ ꯆꯥꯎ ꯇꯧꯕ ꯁꯤꯁꯨ ꯃꯄꯣꯞ ꯆꯥꯎꯇꯛ ꯇꯧꯔꯒ ꯃꯧꯒꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯄꯥꯝꯃꯒꯗꯤ ꯗꯤ ꯑꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯒ꯭ꯔꯤꯟꯁꯦ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯎꯠꯄꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯤ ꯔꯥꯎꯟ ꯇꯥꯏꯞ ꯁꯦꯝꯄꯜ ꯑꯗꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯁ꯭ꯇꯣꯟ ꯇꯥꯏꯞꯇ ꯌꯥꯎꯔꯒ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯈꯨꯍꯛꯁꯦ
ꯃꯆꯨ ꯁꯨꯡꯀꯣꯛ ꯀꯣꯛꯊꯗꯕꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯁꯤꯅ ꯔꯦꯗ ꯀꯂꯔ ꯑꯣꯏꯔꯦꯀꯣ ꯒꯣꯜꯗꯟꯒ ꯃꯤꯛꯁ ꯆꯠꯂꯦ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯉꯁꯥꯏ ꯎꯠꯄꯗ ꯌꯥꯎꯈ꯭ꯔꯕꯅꯦ ꯁꯥꯏꯖꯁꯦ ꯃꯆꯥ ꯑꯣꯏꯕꯅꯦ ꯑꯆꯧꯕꯁꯨ ꯂꯩꯕꯅꯦ ꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯨꯀꯣ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯄꯤꯁ ꯑꯃꯇꯪ ꯉꯥꯏꯔꯦ ꯁꯤꯗꯤ ꯁꯤꯁꯨ ꯉꯁꯥꯏ ꯎꯠꯈꯤꯕꯗꯨꯅꯦ ꯁꯤꯁꯤꯅ ꯃꯥꯟꯅꯗꯦꯀꯣ ꯁꯤꯁꯤꯅ ꯁꯤꯁꯨ ꯁꯥꯏꯖ ꯃꯆꯥꯅꯤꯀꯣ ꯁ꯭ꯇꯣꯟ ꯁꯨꯃꯥꯏꯅ ꯍꯛꯑꯒ ꯌꯥꯝ ꯐꯖꯩꯌꯦ ꯈꯨꯠ ꯃꯆꯥꯒꯤ ꯐꯖꯕꯅꯦ ꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯄꯥꯝꯃꯒꯗꯤ ꯄꯤꯌꯔ ꯂꯩꯕꯅꯦ ꯁꯤꯁꯦ ꯌꯦꯡꯉꯣ ꯈꯨꯐꯖꯝꯅꯦ ꯁ꯭ꯇꯣꯟ ꯁ꯭ꯇꯥꯔ ꯇꯥꯏꯞ ꯍꯛꯑꯒꯀꯣ ꯌꯥꯝ ꯀ꯭ꯂꯥꯁꯤ ꯑꯣꯏꯕ ꯑꯃꯃꯝꯇꯪ ꯁꯥꯏꯠꯀꯤ ꯁꯤꯕꯗꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯋꯥꯁꯀꯨꯝꯕ ꯁꯤꯔꯦꯗꯅ ꯁꯥꯏꯠ ꯑꯃꯅ ꯈꯨꯖꯤ ꯁꯤꯕ ꯑꯗꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯁꯨꯀꯣ ꯑꯗꯣ ꯁꯤꯁꯤꯁꯨ ꯌꯦꯡꯉꯣ ꯆꯦꯟ ꯇꯥꯏꯞꯇꯣ ꯑꯣꯏꯔꯒ ꯀ꯭ꯔꯣꯁ ꯆꯠꯂꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯅꯦ ꯁꯤꯃꯁꯨ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯨꯠ ꯑꯆꯧꯕꯩꯅꯤꯀꯣ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ DM ꯇꯧꯁꯟꯕꯤꯔꯣ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ ꯁꯤ ngасai utkhreko sisna plain dune mayam yam phajab e maulagi ko sis yam phajamne ngo si chawtak ka thawraga ko amane wasiraga amana sisir yam phajani sise luhungba mama chatpada su yam phajani hadi fashion gi oina koiba chatpada su sibani yam phajani yam phajai se available oi ko si leibo khaiduni ngona si size machane bako pamagadi DM tausanbiro yam hongna pithoge si